MSTV mi ing tabi busibu aham mamata nomating kunti soina taran okjari maraki pau miyam da pijari internet thing bada chinga maditam khaidok tuna tawbasna yamna divisive oiba mong ama ohelakli haina CPI Manipur State Unit ki Secretary amadi India Bloc ki convener Katrimayum Santana Fongdorakli ngasi BD Rota leiba Congress Bhavan da pangthokiba paugi mifam amada wafam ase fongdokladuna Santana mahairoi singna santi oina changsin khiba khongjang amada security force singna tear gas cell kaya kapsinduna mahairoi kaya asopa nangan khiba simak thamoisok anungaite thawongodubo India Bloc na akan mamongda kandem tawki lonena Manipur da haujik oriyo piba masigi matung ina internet thingjinbagi thabak chathakhiba sina online da tawgadaba thabak tharong kaya tawbangamdana leire amadi yambem labagi yumda nongmai kapsinduna aki khang pibagi thabak makhatana tawbiganu haina so phongdukhi se loina waba ana masi yenga yarga de koi edition loina Manipur gi keno sida koi gi Imphal to Guwahati Imphal to Kolkata Imphal to koi Silchar gumba se masidi subsidize koi rate akang naba yarfiyar ma thambiraga tawbi phagani marandi chenga handa na bang pu lupa lising pan laweba koi gi ana mi amata adu irudi kumain laing ngam dawri no aduna si mai phim se koi en thamjari adu matangda koi gi Congress ki working president viva ke Sugruda kuki khulai paiba singna landarak palepri ngarang numidang su bom MMG yauna nomai kapsilakri sugnuda tha sigi tarik ki ayuk tagi haurakhiba lan numit ninimuk ayuk nungthilda ka hene nomai kapna khidraba matong ngarang numidang pung 10 makhai taramdai bom MMG amadi nomai ron kya kapsilakhibani sugnumai ki dagi su khulngakpa singna handuna nomai ron kaya kapki mamangda sugnutamna nomai amadi bom kapsilakpa matamda marakta MMG yaurakpada mipaiba puknaduna leiringai chek asida ngarang amuk landarakpa aduda MMG nongmaigi round kaya kapsilakpana ka hena mipaiba puknabaga loinana laloifai amadi dongyangda leiriba Central Security Force singi khut yauri haina maiki asongi miyamna pentaba phongdoknarakli Haujik bom thadaba lepi haina live thabada haikibadu koki singna lana live matek tu kakthatlaga makoi gi haunabi haijinbi hapjinbi tawtuna bias hanlakpadagi aigi punchida akaiba haibadu thokhali haina sagolban chayang konthaujam leikaida leibi adhikari mayum saritana sengdorakli ngasi Manipur Press Club ki thangjing hall da pangthokiba paugi mifama madawa phamasi fongdokladuna saritana viral oikiba du asengbadi kuki singna lepna bom thadarakpa du haujikidi thadarakpa leitri haina mayam mi paidanaba live thakibani lana pau sandokliba kuki gi Facebook account wider decode ki mathakta logi oiba thabak lokhatnaba police case register tawragani amadi viral video duna miyamna nungaitaba thokhan khibagi damakta nungaitaba phongdorakli Samangna whether the consider I samang I guessing as any habasigi when I got the live victim torpane I give him bagi haknat panena Hazer again with the case of Haltam never Sim Sazari. Adu Aina Tada didn't to get Tada de Habiki Bagi the Matadi Mayamna Manipura Mayamna give a panda in a lale and a single sorry Tada Kibasidi Mama that don't tatan and Tade Kaishiki the Bumbi Tada de Hajagin see Hajagita when you panda. We chat na bukan dengan so nak kanda hari kuda saung mungkin dengan tengah ni kanda hoga na thagat lugu neba thagat lugu tu nungas dia cina lale pada zaman yang pun sesuai mohon sesuai tahu jalan roh tapi mungkin dia mau yang di thagat rakte hari tu kita waktu dia hajar lugu neba aduh Manipur thokliba irang asida India gi proxy war khodak lepu stop India's proxy war against mitai stop India's policy to annihilate mitai hatna batau policy kudak lepu go back Central Security Force ekhoi ireipa ekhoi ngaksagadabani stop divide and rule policy haina kokomi students front na sinduna ngasi Bisnupur district da leiriba school college kayagi mahairoi amadi district asigi tongan mafam kayadagi lakpa maina paibi kayana
खा पोचंबम पब्लिक ग्राउंड दगी हौदुना DC complex gate फाउबा खोलाउ कया लागुना रैली चतुना खोंजंग संगसिन खिबगा लोनेना DC बिष्णुपुर लौरेंबम विक्रमदा मेमोरेंडम पिसिनख्रे महैरी सिंगी ओइबा रैली अदु खा पोचंबम पब्लिक ग्राउंड दगी हौदुना लाकलबा मतुंग तिदिम लंबिगी पोचंबम थोंग हेंदोरकपदा प्राइम मिनिस्टर नरेंद्र मोदी असम राइफल्स फॉर्मर DG PC नायर होम मिनिस्टर अमित शाह अमदी सिक्योरिटी एडवाइजर कुलदीप सिंह की इफिजी सु मई थारबा मतुंग अमुक लाकलगा DC कॉम्प्लेक्स हाइजिनफम फाउबा लाकी मदुगी मतुंग स्कूल कॉलेज तगी खनगलबा महैरोई कुन अमदी मैना पाइबी सिंह की मिहुत चिंगा DC बिष्णुपुर का उन्नतुना मेमोरेंडम पिसिन की रैली अदुगा मई लेना कोकोमी स्टूडेंट फ्रंट की मीडिया कोऑर्डिनेटर सुखाम विद्यानंदना फोंदोखिबदा था तरुक हेना थोकलिबा इरांग असिदा इंडिया लेंगांगना वारसिन पुरकनबा होटनबगी महुत्ता कुकी मिलिटेंट सिंगदा ngaklo piba manbagi mong ama urakba action amata lokholakta asigumba thawongsing asi manipur gi miyam amadi mahairosina yaningdaba utpagi khongjangni miyam gi sentiment aduki matik wangi tha tara manga helaklaba irang asida india lengangna solution puraknaba honadri drone bombing amadi rocket bomb sijinaduna attack chatharaktuna leibaga sigi micham miyam gi punsida chawna singnaraklaba amadi national security da achoba threat piraklaba phawbasida tuminna leisinba asina mitei furupsi muthatnaba hotnabada india lengaksu yaurabra haibasi miyamna chawna hangnarakli nunggi oiba agenda amaga loineduna khaibung tahanbagi thawong chathaduna divide and rule gi policy chathaba lepu amadi india lengakna chathariba proxy war kudakta lepu haibena chingba demand sing tawduna bishnupur district ki DC ki khuthangda manipur ki governor da memorandum am pisinbani makhata na su atopa district ta su sinduna pangthokani haiki लोंदनी हजिक मांग तारगा लेरिबसे मरमदरा मसिगी अखोगी लमदम मसिगी मियामना अदुगा हजिक चलिबा खुंचे सिगी मतुइना अखोई महिरो मियामना मसिगी इंडिया की असुम यामना डिवाइड पॉलिसी सानबा अदुगा मिचम मियाम इंडिया की सिटीजन अमोइना लेरिबा मियाम की पुंसी लंतुम ngakpa ngamdabase मसिगी थौसिबु यानिंगदबा फोंदोकपो ओइना अखोई मसिगी बिष्णुपुर डिस्ट्रिक्ट सिदा अखोई कोकोमिशन फ्रंट की मखा दे रेली से अखोई पांथोकपनी तोंगा तोंगा डिस्ट्रिक्ट सिंग दसु मसे पाक सन अखोई पांथोकननबा थौरांग तौरी हाबसे थमजरी सि Manipuri Language Protection Coordination na sinlangtuna binakandi part 2 da leiba M Dev Singh Memorial Academy da Assam Sarkar na handak Manipuri lonbo Assam gi Associate Official Language oina kasar hailakandi Karimganj amasung hojai da pibirakpada Assam Sarkar bu tawmimal khangba utkre MLPCC gi Chairman Dr. KN Chanam mifamapu oina pangthokiba thoromasida Koksik Rai MLA Lakhipur constituency na athoiba mithunglen amasung Ahmad Hussain Chowdhury Chief Advisor Assam Manipuri Muslim Youth Front na ikai khumnaningai oiraba mithunglen oina saruk yaki haiba thormasida Dr. Hemant Biswa Sharma Chief Minister Assam Koksik Rai MLA Lakhipur da khudol kaya MLPCC Manipuri Youth Front Assam Mitei Pukai Lob athoba ningsing lupna chingba organization amasung mioising na piki miphamasida Arambam Gaurogopal Jiaul Rahman Secretary AMMYF Sinam Menjor President URDS Salaruddin Secretary MYFA Kabrabam Anita X ZPC na chingba kayana harau tayamna phongduk patanatna Assam gi Chief Minister amasung MLA bu thagatpa phongduk naki Mariki pau piji ba matang sa losinjare meeting tabili basingbu kurumjari